Kangla TV na taram nokchari masigi editorial column asida lokhatchariba ahanba Ayukki je phong asi Huyen lan pauni ngasi July gi tang 8 sok lising ani kunmanga ning thokaba numit ki Huyen lan pau gi editorial column da yawriba topic asi tangbal na sakhi oirabra maha makhol nairak teda July gi tang mari sok lising ani kunmanga Imphal Hotel gi Sangai Hall da pangthokhiba thoram amada athoiba mitunglen oikhiba Trip Secretary Prashant Kumar Singh hana paumi singda kabok bokthar padona phungdo khraba wafam singdu karino onthona yam khreda wafam singdu phungdo khriba wafam singdu pangthok khriba thoram duga hakchin na mari leinadrabasu mahakna thoram du yawbu lakpagi khudong chaba lawraga paumi singna onsinduna hangkiba wahang singi pakhum oina mari haitharakibani Relief camp da lairakliba IDP singi yum nauna sanaba lupa lak ahum piragani chatliba July tha sidagi horaga IDP singbu tangkak ahum lakta masa gi mayum singda hanjil hangani hanjinba yadriba singna prefabricated house singda hongjil halagani amasung chahi sigi December phawgi manungda relief camp da amata lehallaroi haibana chingba wafam sing oiramane wafam singsi hojik oiriba Manipurgi om chaknaduna isa sagatliba phibam si ingthahanduna ne taraknabagidamak miyamna taliba demand singgi manungda maru oina yawribani phongdokriba wafam singdugi manungda athuba matamda free movement tawba yahalagani thajai haibasu yawki hai sanu ngang sanu wafam singsibu chief secretary na phongdoktana kanana hainege leiriba lengalon sigi makok oiriba governor gi council da mahakna maru oiba lengaloi ama oiribani president rule gi lengak sigidi mahakpu mathang khanbani haib pawba yaribani adubu hojik chongthorokliba wafamdi lengaklon makhal sibu luchingliba governor bu aigini makhoi haibigi matagum khopchinnaba malhanba makhai honaduna miyamgi apamba matungina lengak semhalaklagani haiduna pulsin tasinari haiduna makhe langlamba mayamduna mawa makhol amta nairaktriba sibu karigino haibanida oiraroi haiduna mati famda tesinnakribra mahan famda hanjinnakribra natraga Tangbal sakhini haibadu ningsing laktuna wakal tanarakpa yawbadagi oibajatla haibani karamba larikta yawbano kanana likhiba warino haibadu ningsingba thoktre ningthau amagi mamingsu pankhibani adubu ningsingba thoktre Lakshmiga sanigana matik mayai yamba amasung chawba tanarakpani hai makhoi anigi marakta amana amada onsinnaduna aina heli hainarakpadagi saunaraktuna khatnarakhiba oiramane makhoi anigi marakta kanana henbagi haibadu leikhai tathoknaba ngamdabadagi ningthauduna wayel halurasi haiduna lakminabada ningthauduna sanagi tangbal amaga lupagi tangbal amaga puthoktuna phida oina tharaga Lakshmiga saniga bu phamankhibani hai makhoi anina phamthanaraba matungda wayelo hairakpada ningthauduna tangbal sakhini hairakpa oiramane adudagidi Lakshmina sana tangbal da phamlaga sanina lupa tangbal da phamduna leiramani hai Masi oiragadi anauba prefabricated house lising amasu nahonana saragani haibada natana IDP singi amasung free movement phawbagi matang chief secretary na phongdokriba wafam singdubu anauba lengak semjaningbagi mangjariba singda thaba phidani tangbalna sakhini haina lawba yaroidoribra haibani hoi anauba lengak semningliba singi manungda lan soknarakliba phurup anigi mihut sing yauri laik laisuda lam yona hai singbasu yauri makoina lengak khutpaina duna lengak lingida tamthiraba lansi thorakibani mamana yurabadi mamana handokarabani haibadu oirabadi chief secretary na tawgani haikriba thabak singsi makoida sinafam thoktabra haibani adubu mihut singsibu masana masagi phampham singdagi haugat hanjaraga makoina phamlamba phida sing haugatlaga supai paisillaga thabak macha sunataba manipurbu mahusagi phibamda hanjilhalakadaba achauba thabak singsi mathang tawgani hairaklibasidhi anauba lengak semjaninglibasingbu lupagi tangbalda phamhanbani haiduna lawroidabagi maram leiribra leirakhigadra haibani lengak semninglibasingi marakta anauba lengak ama semhalakpa natraga semhalaktabagi matangda wakhal tajadabasu fana yamna yauri haibadi hojik oiriba Manipurgi ground situation sida miyamgi lengak ama athubada semhalakani haiduna phongdorakpasu yauribani wafam sibu tawgadaba thabak mayamsi makhoina natrabadi ngamlaroi haibigi wakhalonda hairakpa mawoiramgadra
ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯋꯥꯐꯝꯁꯤ ꯆꯨꯝꯗꯦ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯣꯏꯅꯤ ꯃꯈꯣꯏꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯃꯌꯥꯝꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯍꯟꯈꯤꯕꯗꯨ ꯍꯧꯖꯤꯛꯃꯛꯇꯤ ꯎꯗ꯭ꯔꯦꯗꯅ ꯍꯣꯏ ꯄꯥꯝꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯁꯨ ꯈꯔꯕꯨꯗꯤ ꯀꯟꯅ ꯆꯨꯔꯝꯕ ꯅꯣꯡ ꯍꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯨꯝ ꯇꯥꯔꯛꯄꯗꯧꯅ ꯇꯥꯕ ꯌꯥꯎꯔꯕꯁꯨ ꯑꯣꯈꯥꯛꯅ ꯐꯔꯦ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯨꯆꯤꯡꯕ ꯃꯈꯣꯏ ꯈꯔꯁꯤꯅ ꯊꯦꯛ ꯊꯦꯛꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯣꯡꯒꯨꯟ ꯌꯥꯝꯅ ꯇꯥꯕꯁꯨ ꯌꯥꯎꯗ ꯂꯥꯛꯇꯕ ꯅꯠꯇꯦ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯑꯣꯏꯊꯣꯛꯈꯤꯔꯣꯏ ꯍꯥꯏꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯁꯨ ꯌꯥꯎꯔꯤ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯊꯦꯡꯈꯥꯡ ꯑꯍꯨꯝꯂꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗꯤ ꯁꯅꯥꯒꯤ ꯇꯥꯡꯕꯜꯗ ꯍꯟꯖꯤꯟꯗꯨꯅ ꯐꯝꯕꯒꯤ ꯃꯪꯂꯥꯟ ꯃꯪꯂꯨꯈꯤꯅꯨ ꯑꯣꯏꯊꯣꯛꯈꯤꯔꯣꯏ ꯆꯨꯍꯤ ꯆꯐꯨ ꯀꯥꯎꯕꯒꯤ ꯐꯤꯕꯝꯗꯨ ꯇꯥꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯝꯒꯤ ꯃꯤꯀꯥꯟꯅꯕꯗ ꯅꯥꯄꯥꯛ ꯇꯥꯟꯅꯗꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯅꯔꯛꯂꯤꯕꯁꯤꯡ ꯄꯨꯟꯁꯤꯟ ꯇꯥꯁꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯧ ꯂꯥꯟ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯈꯔ ꯊꯨꯅ ꯃꯨꯟꯅꯕ ꯃꯩ ꯌꯥꯡꯕ ꯌꯥꯎꯁꯤꯜꯂꯨ ꯈꯨꯃꯥꯡ ꯍꯣꯠꯇꯨꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯦ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯂꯩꯇꯦ ꯃꯤꯐꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯦ ꯆꯥ ꯊꯛꯃꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯏꯆꯦꯠ ꯆꯦꯠꯈꯥꯏꯔꯕ ꯀꯨꯔꯥꯡꯕꯥꯟꯗ ꯑꯃꯠꯇ ꯑꯣꯏꯅ ꯎꯍꯟꯅꯕꯒꯤꯗꯃꯛ ꯑꯣꯏꯗ ꯄꯥꯗꯕꯁꯤꯡ ꯄꯦꯠ ꯄꯦꯠ ꯉꯥꯡꯗꯨꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯨꯁꯤ ꯍꯥꯏꯕꯗ ꯀꯔꯤ ꯃꯥꯏ ꯄꯨꯔꯒ ꯆꯠꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤꯕꯗꯣ ꯀꯨꯝꯖꯥ 2023ꯇ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯂꯤꯕ 13 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯀꯔꯤ ꯍꯥꯏꯔꯒ ꯚꯣꯠ ꯈꯣꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯊꯣꯔꯛꯇꯅꯕ ꯋꯥꯈꯜ ꯇꯧꯍꯧ ꯃꯗꯨꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯥꯡꯕꯜꯗ ꯍꯟꯖꯤꯟꯗꯨꯅ ꯐꯝꯕ ꯑꯆꯧꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯥꯎꯊꯣꯛꯀꯅꯨ ꯑꯁꯤꯒꯤ ꯍꯨꯏꯌꯥꯟ ꯂꯥꯟꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯆꯦꯐꯣꯡ ꯑꯁꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯃꯦꯟꯃꯦꯟ ꯇꯧꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯍꯧꯁꯤ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯕ ꯇꯣꯄꯤꯛ ꯑꯃ ꯂꯩꯔꯤ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯇꯥꯡꯀꯛ ꯀꯌꯥꯔꯛ ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥꯒꯤ ꯂꯣꯟ ꯃꯌꯦꯛ ꯀꯜꯆꯔ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟ ꯐꯖꯅ ꯂꯩꯖꯕꯇ ꯅꯠꯇꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯨꯞꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯖꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯒ ꯂꯩꯔꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯀꯃꯤꯠꯃꯦꯟꯗꯤ ꯑꯗꯨꯃꯛ ꯄꯤꯔꯒ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯈꯔ ꯀꯣꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯁꯤꯡꯒꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯖꯔꯒꯦ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯀꯟꯅ ꯇꯛꯁꯤꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯄꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤꯡꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯒ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯆꯠꯊꯅꯔꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯕ ꯑꯅꯤꯒꯤ ꯂꯥꯟꯊꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗු ꯃꯤꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल नंबर 3 न पीरिब शक्ति अदुगी मनुंगदा भारत की मनुंगदा लैरिब स्टेट नत्रगा यूनियन टेरिटोरी सिंग होंगदोक होंजिन तौबगी शक्ति इंडियन पार्लियामेंट न ngami हाइबगी वाफम अमा यावबनिना हौजिक ख्वाइदगी हेना तंगाई फद्रिबसी इंडियन कॉन्स्टिट्यूशन बु एमेंड तौरगा मणिपुर बु हिरम अमतदा काहेलोय हाइबगी प्रोविजन अमा हाफौबो तारगनी मणिपुर की दमकता ख्वाइदगी हेना लाइबक फबो ओइगनी भारत लेंगांगना मणिपुर काहेलोय हाइबगी कमिटमेंट चामरक हन्ना पीरगसु जम्मू एंड काश्मीर अनि थोकना थुगाइबता नतना भारत लेंगाकी मखादा मपुंग फाब स्टेट अमा ओइजरम जम्मू एंड काश्मीर दगी लद्दाख खाइदोखरगा यूनियन टेरिटोरी की थाकता थमलकलिबा सिनी हौजिकसु कुकी अमदी अतै फुरुप सिंगना मणिपुर थुगाइननबा अकनबा लालोंग क्या
ꯑꯃ ꯆꯠꯊꯔꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯗꯒꯤ ꯑꯣꯏꯕ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯑꯥꯔꯃꯤꯁꯤꯡ ꯌꯥꯎꯅ ꯀꯨꯀꯤ CSOꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯂꯣꯡꯗ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯉꯝꯗꯅ ꯂꯩꯔꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯔꯛꯄ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛꯁꯤꯡꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯦꯁ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯕꯨ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯄꯣꯊꯥꯐꯝ ꯈꯪꯅꯗꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯗꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯀश्मीꯔꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯇꯨꯔꯤꯁ ꯈꯔ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯁꯣꯛꯍꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 100ꯒꯤ ꯃꯌꯥꯗ ꯍꯥꯠꯈꯤꯕ ꯀꯌꯥ ꯑꯃꯅ ꯁꯣꯛꯍꯟꯈꯤꯕꯇ ꯅꯠꯇꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯤꯑꯣꯏ 50,000ꯒꯤ ꯃꯊꯛꯇ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ ꯑꯣꯏꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯔꯀꯥꯔꯅ ꯍꯥꯡꯗꯣꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯃꯒ ꯁꯣꯛꯅꯕ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯟꯗꯥꯔꯛꯂꯤ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯕꯇ ꯅꯠꯇꯅ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯆꯤꯟꯗꯗꯤ ꯚꯥꯔꯠ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯣꯏ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯕꯗꯤ ꯂꯦꯞꯇꯦ ꯚꯥꯔꯠꯀꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯄꯥꯛ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝꯗꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯅꯥꯀꯣꯡ ꯌꯧꯅꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯂꯩꯔꯛꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯀꯦ ꯁꯦꯝꯂꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯒꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯣꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯔꯦꯟꯗ꯭ర ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯩ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯌꯨ ꯌꯥꯈꯤꯗ꯭ꯔꯕ ꯅꯔꯦꯟꯗ꯭ర ꯃꯣꯗꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯂꯝꯒꯗꯧꯔꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯑꯦꯃꯦꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯄ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 8 ꯁꯣꯛ 2025 ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯌꯥꯎꯔꯤꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 51.17 ꯁꯥꯡꯕ ꯔꯤꯡ ꯔꯣꯗ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯒꯥꯔꯤꯅ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯂꯝꯅ ꯄꯥꯛꯊꯣꯛꯇꯕꯗꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯒꯥꯔꯤ ꯀꯥ ꯍꯦꯟꯅ ꯆꯤꯜꯂꯤꯕꯁꯤꯗꯒꯤ ꯀꯣꯛꯅꯕ ꯃꯃꯥꯡꯒꯤ BJPꯒꯤ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯝꯕ ꯀꯤꯂꯣꯃꯤꯇꯔ 51.17 ꯁꯥꯡꯕ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛꯇꯨꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯃꯅꯤꯄꯨꯔꯗꯕꯨ ꯌꯧꯔꯛꯂꯕꯗꯤ ꯐꯅ ꯐꯕ ꯀꯝꯄꯅꯤꯕꯨ ꯑꯣꯏꯔꯕꯁꯨ ꯄ꯭ꯔꯣꯖꯦꯛ ꯀꯨꯝ ꯄꯨꯏ ꯍꯥꯏꯅꯕꯗꯨ ꯄ꯭ꯔꯣꯖꯦꯛꯁꯤꯗꯁꯨ ꯀꯨꯝ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯂꯦꯝꯒꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯈꯠꯂꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯏꯈꯠꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ